Akasvani Imphal Ksh.Chitrabhanu na pau pazari ahanbada maru oiba pau. Imphal East, Imphal West Thawal amasung Bishnupur Zilla dangasi ayuk pung mangadagi numit umba pung taranitoy fawba curfew komthokle. Pradhan Mantri Narendra Modi na Jharkhand, Gujarat amasung Odisha da paikatpat tongan ba chakot thorangi project kharagi na sangagi ni kharagi na jatra hungani amasung Kendra gi Griha Mantri Amit Shah hari NIA amasung State Anti-Terrorism Squad ki mari hena chesin hanbana terrorism ki samasya sing hantahan ba ngamgani. Manipur ki Tampaki Zilla sing Damiang ki Khongjang Council lakpadagi sarkar na thamlakpa curfew ngasi gi oina pungkhara gi oina komthokle Imphal East, Imphal West Thawal amasung Bishnupur Zilla gi district magistrate na thokpa cherol sing matung inna Zilla sing asida ngasi ayu pung manga dagi numit ungba pung tarani thoi fawba curfew komthokle komthok ningai manungda Mari lenaba authorities singe ayaba yaudna miyam punba khongchat chatpa wakat mifamna chingba phamba yaro hairi curfew komthok pana maram oiduna ayuk angan badik hongna passenger puba gari sing chele Imphal ge maru oiba kathil sing mahausa gong kathil phamduna miyamna pot chai leiba laknari Nonezla da hawkiba nominini asida akan banung sit padigi miyang mahausa gi punsida chawn akai ba thokle fau yauna ate mai marong kya amangata thokle uwa kya tekle masina maram oiraga lawmishina kumsi jehegi pothok sing puthopagi chang hanthagadra haina mipai ba phawre Pradhan Mantri Narendra Modi gi Jharkhand, Gujarat amasung Odisha gi numit humni ki khongchat ngasidagi hawragani Jharkhand gi Tata Nagar Junction da Tata Nagar Patna Vande Bharat Train yauna Vande Bharat Train taruk Sri Modi na ngasi lamthagani Sri Modi na lupa koti chatu humpu hena changna paikhatpat tongan ba railway project kharagina sangagani kharagina jatra hungani mahangna Pradhan Mantri Awas Yojana gi Gramin beneficiary listing kun henbada sanction letter sing sukhusinagani Pradhan Mantri na heng Gujarat ki Gandhinagar dilaiba Mahatma Mandida Marishuba Global Renewable Energy and Investor Meet and Expo Re-Investor Hogdokani Matangi Nimita Pradhan Mantri na Odisha da chakani Rajya adu da lupa koti lising ahum chanipan hena changna pakat par chako thorangi project kaya sangagani amadi jatra hungani pauge marak thana atenba break ama Miam Gidamak, Babina Hospital na tongan ba specialty kunda OPD hojare, top specialist kuntra marigi expert consultation galoina na, adom gi hakshil gidamak waningai leitre. Schedule lamadi ahen ba information gidamak 6909390 666 natraga, toll free number 180034538811 da call tawbirau. Latest update gidamak www.babinahospital.com amadi social media da follow tawbiu. Babina Hospital, where hope meets compassion. Tabi riba pawasi Akasvani Imphal lagini. Kendra gi Griha Mantri Amit Shah hari NIA amasung State Anti-Terrorism Squad kam lainariba mari asi hena chesin hanbana terrorism gi samasya sing hantan ba ngamgani. New Delhi da pangtokpa anisuba National Security gi Strategist Conference ki nini chamba numit ki thoromda wafam Sri Amit Shah na phungdokibani. Mang hai English ngani ni futere fawbugi manung da Bharat po mapung phana chakhatpa amadi sakti leba ama ohena na ba Pradhan Mantri ki manglan adubu mangpha ohena na ba Rajya Singh DGP Singh da mateng pangbina na ba Sri Amit Shah na appeal tawki Pradhan Mantri Narendra Modi na Haryana Vidhan Sabha Mikhal gi BJP ki Mikhal gi campaign ngarang Kurukshetra da hogdokre campaign adu hogdol utuna Sri Modi na hai Bharat pu chakhatpa leba ama ohen bada Haryana na chakhatpa hai basi yamna maru oi mangna hai sarkar asina larabagi pankhai makha da leba sing nupi sing amasung longmi sing da sakti piri sarkar asigi ahum suba term di numit chamani gi manungda lupa koti tara mangagi anoba project sing ayaba pikre BJP sarkar asina Pradhan Mantri Awas Yojana gi makha da larabagi pankhai makha da leba sing gi damakta yum koti ahum sana bagi damaksu ayaba pikre mangna hai Lakpati Didi program na nupi sing da ahen basakti piri numit chamani asida nupi laktara mathoi Lakpati Didi ohen kre BJP na luchingba kendra sarkar na chei humbutra gi mathakta leiba senior citizens sing da lem na ana lengi khudong chaba pina bagi damakta warep law kre Haryana bu chakhon hana bagi damakta BJP ga khosam nari Pradhan Mantri na reservation longmi sing amasung corruption gi matang da Congress dolbu samalochana tawri Amuram da Jammu amasung Kashmir Vidhan Sabha Mikhal ga mari lenena Kashmir tampakta bor khombuge thabak kham thengna kalle tungan ba rasniti dol gi luchingba kyana Mikhal gi rally amadi road show pangtoktuna voters singi puning chingsena ba lejebi thaduna honari RG
कर मेडिकल कॉलेज अमसुंग हॉस्पिटल की डॉक्टर अमा हाटखिबग केस का मरी लेना CBI ना कॉलेज असिगे हानेगे प्रिंसिपल संदीप घोष अमसुंग ताला पुलिस स्टेशन की हानेगे ऑफिसर इंचार्ज अभिजित मोंडाल फाखरे CBI की पाउना हाई मखोइना केस असिगा मरी लेना थांगलकपा FIR सिंह थिनथान बयाउना प्रमाण ओइबे याबा मचाक सिंह लाना पिशन बगी वाफम यावरी श्री मोंडाल पुंग कया वाहंग पाउंग चथरबा मतुंग दंगरांग CBI ना फाखिबनी मदुगी ममांगदा सेल तुम लाना सिन्नबगा मरी लेना श्री घोष हाना ना फाखरबनी लेबासिगे नोंचुक थंबा राज्य सिंह अमसुंग यूनियन टेरिटरी सिंह की ओइबा अहुम सुबा रीजनल मिफम ngasi गुजरात के राजकोट पांगथोकनी मिफम अदुदा केंद्र के मंत्री मनसुख मांडवियाना सभापति ओइगनी मेट डिपार्टमेंट हाइरी नोंचु बेंगल की कोलकाता याउना राज्य असी की खा थंगबदा लेबा जिला सिंदंगसी अकनमा नोंचुरबा याय अमरोमदा उत्तर प्रदेश दा गंगा जमुना गगरा सरदा केन याउना चंबल तुरल की इमाय खुदोंतिबा थाकी मथक्ते चेले राज्य अदुगी जिला 19 हौजिक इसिंग इचाउ मयोकनरी इचाउ असिना मरम ओइदुना अवाब अमदि खुदों चादबा नंगलबसिंगदा NDRF SDR अमसुंग PAC की टीम हुंबुद्रा मरीना मतेंग पांगबगी थबक चथरी Yankai Suba International Film Festival of India Gawada Chehi Asigi November Kundegi Kunipan Fawa Pangtok Lagani Kendra gi Information Amasung Broadcasting Mantraloina Festival Asigi Saruk Amu Oina Naha Oriba Filmmaker Singbu Puning Thogar Po Oina Best Debut Indian Film Section Lising Ani Kunmari Haina Mington Ba Anobo Section Am Hapchile Masigi Damakta Yam Labda Film mga khangani masigi damakta entry 1000 begi matam tha asigi kulumdoi fawani ngasi fongba pause singi maru eba pawgi dama hoji Khaidem Geetchandra leide Geetchandra Ksh.Chitrabhanu Manipur da hojik leireba irangi paw yauna tongan ba pawsing na ngasi Manipur da phongba pause singi hanba lamai da maroiba pawsing oina phongnari Chanjita gi pibuk nungdagi sina pokpa angang police station da thamjinbadagi irang thokre haiba paw sanalebak pause gi ahan ba headline tawduna phongli pawsiga manaba pawsing huelan paw naharul gi thodang isel express manipur news sanga express manipuri amasung english edition pongnafam people's chronicle imphal free press pawse singe sigi ahan lamaida tongan bomong da headline tawduna phongnari chief minister gi power season adrabadi kaidawna ba oirebano haiba senior advocate Khaidem mani na phongdokhe wafam huelan paw pawse gi anisuba headline tawduna phongli Lanjenariba cookie sing ing sikpa ngaiduna lehori India Today haiba paw amasu sanalebak pawsigi anisuba headline tawduna phongli Narogi thodang pawsiada Bangladesh tagi tangdu leita daba phibam asina Manipur gi irang pakthok chawthok halaktuna awang nongpokta achouba lanbung ama orakpa yai haiba paw amasu ahan headline tawduna phongli Manipur gi Unified Command amadi DGP phamlauthou Miam gi punsi lan thum ngak pangamdre haiduna Union Home Minister da memorandum pisin kre haiba paw amasu isel express pawse gi ahan balamai da maruiba pawenu phongli Saparmena thong bomb phit tawduna thugaiba da chenaba UKNA gi leader Joseph Phare haiba paw amasu Manipur News pawse gi ahan balamai da maruiba pawenu phongli Bangladesh ki irang awang nongpok ngamda lanpham oirakani haiba paw amasu Sanga Express Manipuri edition ya han balamaida maruba paw en phongli masiga manaba paw Sanga Express English edition ya han balamaida su phongli Cookie singna jirigi mungbung mitaikul da landakre haiba paw ama pongnopam paw sig han balamaida maruba paw en phongli Minister Qasim Basungi yumda bomna landakre haiba paw People's Chronicle paw sig han balamaida maruba paw en phongli Manipur da lairiba irang asiga mari lainana paikhatpa section thorangi manungsanna Tampaki district khara thamkhiba curfew pung khara komthokhiba gi pawsu Imphal Free Press amasung Manipur Mail pawsi gi ahan balamaida maruiba pawsing oina phongnari Chitrabhanu Thagachari Geetchandra Aroibada Maruiba Paw Amuk Hana Imphal East Imphal West Thawal amasung Bisnupur Zilla dangasi ayuk pung manga dagi numit ungba pung tarante fawba curfew komthokle Pradhan Mantri Narendra Modi na Jharkhand Gujarat amasung Orissa da packet patongan ba chakot thorangi project kharagina sangagani kharana jatra hungani amasung Kendra ge Griha Mantri Amit Shah Hari NIA amasung State Anti-Terrorism Squad ke mari hena session hanbana terrorism ge samasya sing hanthan ba ngamgani pawli zare